COVID-19 laisa sanrok thingna balengak na lockdown lawthokna mipum khuding yum yumdagi mapan thokdana wafambu thawoidana kaubru sing ka balak mioi tararom pharaba matung amukhana tawdana warning tawkhre kaubru sing ka na bazar hazar amasung kalatomi dagi mioi tararom group saraga lakpadagi Laikot area youth association na ngasi lambida detain taro matung motpung police amasung kuki inpi kangpokpi district ta pau piro matung da akan warning tawroga mayum na halankai hairi State lenga na COVID-19 laisa sanarok thingna ba lockdown tawdana akan mathabak lokhalingai serakta lam hendana kaubru sing ka na batholak pasi yamna maklabak thibani thawong asi lockdown amadi curfew thugai bani hadana kuki inpi kangpokpi district na phungdorokle lockdown tawriba marakta kanagumana kaubru sing ka bada athing bathamle hana su kuki inpi kangpokpi na phungdorok pagloina na athing basi thawaidaba sing mari lenaba authority singda dandi pihangani hairi amaronda lockdown amadi curfew thugaiduna lambi da lakpa mioi Satruk suna manga amadi gari samri nipurom tongan mafam singdagi ngasi Manipur police na pharma matung mari leinaba magistrate singi mamangda putholaga punna sel oina lupa lising 15 chani yankhai fine thiankhre aina ATGP LOL kailung gi cherol amana phungdoroli loina na laibak miyana lockdown manungda yum dagi mapan thopi dana leinaba su Manipur police sing magi dik appeal toroli aroi bada paudam gi video imbi pun mapu thagat chani